Manipur State Sumang Lila Council na Sinduna Numinini Chupna Chatha Gadaba Taraga Taret Lakshuba Narrative Art Festival Ngasidagi Palace Compound Laiba Iboyame Sumang Lila Sanglenda Hodokre Mangsil Laklaba Lamdam Asige Art Form Sing Hingat Hanbada Mipum Kuding Maki Taudang Lay Langakta Kakta Intokpa Chumloy Haina Art and Culture Ki Commissioner Oiramba Retired IAS K Radha Kumarna Fongdokre Thauram aduda Radha Kumarna makha taraduna picture abasu lamdam asi art form makhal kaya leiva art ki lamda pukai chonba lamdamni adumakpu matamgi awonbana art form kaya mangkhiba yabagi mawongda leirakli maram aduna mangsilaklaba art form sing asi khangembam yodringaida kalhauba ngamnaba hotnaminasi lamdam asibu masak takliba amadi top topa makhal ki art form sing asi kalhaubana tungi mirol na pukai asing asibu Khanghobagi mathakta malemda Manipur bu hena masaktakpa ngamgani haina fongdoki festival asibu haudoklamba art ki lamda saknairaba oza Padmasri Warepa number gi mapokumo numit ka mari leinana pangthokliba festival haudopaki thauram aduda laikhidraba oza asigi photo da hailei katuna ikai khumnaba utki ngasi festival asi haudopaki numita lairik thiba wari liba amadi khubak ishaina chingba art form makhal sing utki Loinana Hayeng Festival Asigi Aroiba Numita, Mitei Wari Liba, Pena Famsak, Kulang Ishai, Angang Singi Ishai Exhibition Amadi, Kongjom Barva, Utkadauri. Karahen Kupna Tiba, Karamina Hodoki, no Karamahin Torpino, Habituna. Say research over Naharo, Torp Tragedy, Patnam with Oberman, Masigi Matanse. Masituna Tohopragadi, Quiki, Kara, handicap over Laniman, the Wiki Mironji, English Hindi, and Natana Topalonsi, Kanda Wiki, Kanosile. Quia, cultural backgrounds that the Sanskrit Banglagi Kanosisu, Yam Lay, Masia Quina Mironi and Hedokundu with Obakanonate, Pai Puna, Shin, Ramaga, Quigi, Tamamival Lantumsi, a queen of Kanbangam Nabo, whatever she a Quigi. Itodan and I lojay. Papa Poshi, Lokshin Bangangani, when a dying art home since she can never what of the Aina in a number contribution Pinagadabani.